Ichaugi fibam tapna fagatlakli, Sangadrabasu Irang Rcc Bridge da pot Puba Garising Lanba Houre. Nonglai nungsit remal na maram oiraga Manipur ki ching amasung tampak ki saruksingda akanba nong chubadagi sathiba ichaugi fibam mayok narabasu. Nong chuba lepkibadagi tapna ichaugi fibam fagatlakli. Adum oinamak tampak ki anemba mafamsingdadi haujiksu ising thumjinduna lairi. Manipur gi khwaidagi maru oiba kaithel haujiksu mapung fana ising laitraba mafam ama oiba ngamdri. Raj Bhavandasu ising thumjinduna laibadagi Manipur lengakna akhannaba thorang paikhatuna ising chingthokpagi thabak chathakre. Lengaki PHED Minister Laisangsem Susindrona ising thumjinduna lairiba Khwairamban kaithel yauna tongan-tonganba mafamsingda chatuna yengsinkre. Yengsin khongchat aduga mari leinana Minister na haikibada Nambul amasung Imphal Turel gi torban kaikibana maram oiraga mafam kaya ising thumjinkibani. Maru oina Khwairamban kaithel ising thumjinkiba asi Nambul Turelgi ising pathorakpanani. Naga Tureldagi ising pathorakpana maram oiraga akoibada leiba leikaising ichaugi awaba mayoknaki. Pauna amadi Thangal kaithelda ising thumjinduna leiriba asi numit ninigi manungda hanagi fibamda hanjinhanba ngamlagani hainasu yengsin khongchat aduga mari leinana minister na paumisingda fongdokre. Nakal amaromda National Highway 38 Imphal Jiribam Lambigi Irang Thong tatpadagi nauna saba RCC Bridge lengakna Sangadrabasu tangai fadana man Puba Garising yauna tangai fadana lanthok lanchin tawkhre. Loinana Imphal pochai pusillaklaroi haibagi awaba karisu leiraroi. Irang Turel mathakta saba yot ki thong Manipur da handak nong leptana chubana maram oiduna ichauna chenthaduna akai atoi thokpadagi man Puba Garising yauna lanthok lanchin yadaduna awaba mayoknaduna leirurabani. Imphal Jiribam Lambigi Kotland mapada lambi namthakhibadagisu Gari chathok chasin yaramdaba adu nahaunana semjinduna chathok chasin yaraba matungda Irang Turel mathakta saba yot ki thong amuk ichauna chenthakibani. Yot ki thong chenthakibana mal Puba gari kaya pandana leibadagi tangai fadana Manipur lengaki mityeng makhada mari leinaba authority singa tanaraba matungda sabadi loiraba Sangadriba RCC Bridge da gari chathok chasin hawankibani. Manipur lengak amadi mari leinaba authority singna RCC thong saba loikhrabasu Sangadrabasu miyamgi tangai fadaba yenglaga thong asida lanthok lanjin tauhanba asigidamak nungaiba fongdorakli. Tampaki lamdasu ichaugi chapchaba awaba asi thengnaribani. Manipur da len yawba nonglai nungshitna amangata kaya thokhanki. Madugi jingana chingba kaya konadabagi puraknaba hotnaribani. Ngasi ichau amuk mayok nari loinana marak asida National Highway amuk chathok chasin yadragadi henna awaba mayok nagadoribani.